आकाशवाणी इम्फाल मराठी बेबिना पाउ पाजरी अहानबदा मरुइबा पाउ मुख्यमंत्री नोंथोमम बिरेना हाइरी राज्यसिदा अथुबा मतमदा तंगदुलै ताबा हंजिलकनी हाइबगी थाजबा लै जिरीबामदसु लांजेना नंबा मियोइसिंग मसा मसागी युमदा चंगदुना लैबा हौरे मणिपुर विधानसभागी मिफमदा ngasi tongan-tonganba demands for grants taret khanagani मणिपुर यावना लेबाक असिगी मफम क्यादा नेशनल हैंडलूम डे नुमित पालन तौरी अमसुंग लौमीसिंगदा शॉर्ट टर्म लोन यावना लौसिंगुगा मरी लेनबा थबकसिंगीदमक रुपा लाख 3 फावगी लोन पीनबा आरबीआई ना बैंकसिंगदा खंगनख्रे मुख्यमंत्री नोंथोमम बिरेना हाइरी राज्यसिदा अथुबा मतमदा तंगदुलै ताबा हंजिलकनी हाइबगी थाजबा लै जिरीबामदसु लांजेनरंबा मियोइसिंग मसा मसागी युमदा चंगदुना लैबा हौरे वाफम असी हौजिक चथरिबा मणिपुर विधानसभा मिफंगी वाहंग पाहुंग मतमदा विरोधी एमएलए के रंजितना हंगलकपा वाहंग अमगा मरी लेनना मुख्यमंत्रीना फोंदोखिबनी श्री रंजित के वाहंगदा राज्यसिदा थोकलिबा इरांग असिदा चिंग अमदी तमदा खुलाई पाइदना खुलंगाकपा नहा कयाम लैबगे हाइना हंगलकपा वाहंगी पाखुमदा मुख्यमंत्रीना हाई हौजिक फावगी ओइना सबचाना मसिंग थीबा लैत्रि पाकुम असी तारबा मतुंगदा एमएलए रंजितना मखा ताना वाहंग हंगलदुना हाई हौरकलिबा नहासिंगी तुंगी लाइबा करी ओइगनी हाइबा वाखलोन असिदा वाहंग असी हंगबनी हौजिक फावबा खुलाई पाइरिबा नहासिंगी मसिंग खंगदोक्तबा मखोइगी तुंगी पुंसिदा करी ओइगदगे खंगदबा असिना राज्यसिगी शांति रक्षागी फिबम करमना ngaकदौरिबनो हाइना हंगखि मुख्यमंत्री मखा तारदना राज्यसिदा खुलाई पाइबा नहा कया थोरकिबा इरांग अदुदा सेंट्रल सिक्योरिटी फोर्सिंगना मियाबु निंथिना ngaksenkhide haiba wafam asida yumpham oiraga thoklakibani adubu haujiti khudong chadaba thokpa yaba mafamsingda security force ki ahenba kangbu thamle lairiba phibam asida sarkarna su paikhatpa yaba thabak kaya leptana paikhati masida phongna haiba yaba अमसुंग हाइबा यादबा वाफम यावरी अदुबु अथुबा मतमदा तंगदुलै ताबा हलकनी हाइबगी थाजबा लै हाइना श्री बिरेना मखा ताकी साथरिबा मिफम असिगी वाहंग पाहोंगी मतमदा वांगोई केंद्रगी एमएलए खोराइजम लोकेना महाकी केंद्र असिगी मनुंगदा लैरिबा इम्फाल तुरेल अमदी नंबल तुरेलगी तोरबान काइकिबा अमदी काइगे तौकिबा मफमसिंग अदुदा करी करी थौरांग पाइखतलबगी हाइबा वाहंग असी हंगखि मदुगी पाखुमदा वाटर रिसोर्सेस मंत्री अवांगबो नियुमाइना खुदकी अमदी तंगाई फदना पाइखतबा यादबा थबक कया डिपार्टमेंट असिना पाइखतकी हाइना पाखुम पीखि मखा ताना इचाउगी अवाबा मायुक नदनबा तुंग कोइना चटकदबा थौरांग पाइखली हाइना मंत्रीना मखा ताकी खेत्रीगांव केंद्रगी एमएलए नुरुल हसना चथरिबा विधानसभा मिफंगे वाहंग पाहोंग मतमदा इम्फाल कोंगबा लंबी सेंबिनबा हंगलकपा वाहंगी पाखुमदा वाक्स मंत्री गोविंदास कोंथौजमना नोंसिंगी फिबम फत्तबा अमदी इचाउ थोकिबना लंबी अयाबा सोक्सिनबगी ममी तारे अदुबु लंबीसिंग असि सेमलकपा मतमदा इम्फाल कोंगबा लंबी असिसु मरु ओइबा हाना सेमगदबा लंबीसिंगी लिस्ट हापतुना सेमनबो होटनगनी हाइना फोंदोखि मणिपुर विधानसभा मिफमदा ngasi tongan-tonganba demands for grants taret khanagani demandsing adudi agriculture community and rural development power youth affairs and sports department planning state academy of training amasung minorities and other backward classes and scheduled caste department haribasing asini demands for grantsing asigi manungda agriculture amasung community and rural development gi matangda khanarakpa matamda birodi MLA TH lokesorna policy cut motion thangat kadauri minorities and other backward classes and scheduled caste department su MLA TH lokesorna policy cut motion thangat kadauri youth affairs and sports department gi khanarakpada birodi MLA Surja Kumar Okramna policy cut motion thangat kadauri ngasi tara suba national handloom day ni manipur yauna lebak asigi mafang kyada numit asi palan tauri numit asiga mari lenana mukhyamantri nongthombam birena rajya sigi semilon phagat hana bokna bada phisalon sana lauriba thodang bo singtha baga loinana numit asigi yai papawjel pirakli Manipur Handloom and Handicraft Development Corporation Limited amasung Directorate of Handloom and Textile na sinduna Imphal gi wangkhaida National Handloom Day gi thoram pangthokani thoram maduda Manipur Handloom and Handicraft Development Corporation Limited ki Chairman KS Ibomcha saruk yagani palan thoram asi numit mangani chupna pangthokani Amaromda Uparashtrapati Jagadip Dhankarna Sankabir mana amasung National Handloom mana phisalon cha tawba miyoisingda yentoklagani mana asi handloom gi sector da makhoi gi mapan naidana tawba ngambasing adu utpagi damak pibani
Mana asi ngasi New Delhi da pangthokpa thoram amada yenthokani. Raija sigi mahi tampam sangsingda sel khaiba amadi oza singda aki akhang pibagi mayokta ngasi Kaisamthong High School da wakat mifam chathakre. Wakat mifam aduda school asigi oza amadi mairoi sing saruk yakhi. Wakat mifam aduda saruk yakhibo oza amana phongdorakpagi matung inna leibaki oiba thodok wathok amada angamba mateng pangbada karisu akaiba leite. Adubu puba thangba ngamloidaba selgi demand leptana chatharakpa asi laibak thibani. Masigizu mathakta phone gi khothangda aki akang piba oza singbu kihanba asigumba thawong sing asina mahi masing tambagi lamda akaiba piriba asi matungda tawbiganu haina appeal tawrakli. Tabiriba pawasya kasbani Imphal dagini. Mana masing thabagi short term loan yauna lau singuga mari leinaba thabak singidamag lupa lakh ahum phawbagi loan pinaba Reserve Bank of India na pengsingda khangan kre. RBI na thokpa notice amagi matung ina mana masing thaba lomi singkhak natana lau singuga mari leinaba thabak sing maruaina sasan yokpa sangom puthokpa nga yokpa madi khoi yokpana jingba lomi singda lupa lakh ahum phawbagi loan pinaba khangan khibani. Thaurang asi Kendra Sarkar gi Modified Interest Subvention Scheme gi makhada paikhatpani. RBI na high interest subvention rate asi loan piriba institution sing aduda sada ama makai oigani. Short term loan sing asi phangnabagidamag Aadhaar link tawba tangai phade hanasu makhatari. Bangladesh ta hojik oiriba tangdulai tadaba phibam asida Bharat na lebak aduda leiba Bharat macha singa matam chupada pau phaunari. Bangladesh ta hojik oiriba phibamgi matangda Sabhagi House animakta sumotu statement oina mapan thor mantri Dr. S. Joy Shankar na hai hojiki oina mahiroi lising mapal yauna punna Bharat macha lising tramapil rom Bangladesh da leiri mang hai hokiba tha asida Dhaka gi High Commission gi miyek makhada yamlaba mahiroi sing Bharat ta halakre. Sabhagi House animakta Paudamladuna Dr. Joy Shankar na hai Delhi dagi oiriba phibam asi minority singi status kupna khanaduna yengsili makhoibu tekta kaidana amadi saphana leinabagidamak tongan ba CSO amadi organizations na thabak kya paikhali haibagi report lei mang hai Bharat ki maikaida kisu asigma khongthang asipu ikai khumna utli amasung mafam aduda santi hanjindriba phawa mikup nahum singna leibagi tangai phadaba lei. Bharat ki mahut sindona Paris Olympic Games ki weightlifting event ta saruk yaribi Manipur ki Saiko Mirabai ngasi numidang pung 13 da sanaragani. Masana asigi kilogram ni pumapal ki kanglupta Tokyo Olympic Games ki lupa ki takaman pangkhribi Saiko Mirabai na China Korea yauna tongan balebak singi masak naiba sanaroi singal lamba tongnaga dauri. Bharat ki Bines Phogat na nupi ki kilogram nyakhe ki freestyle wrestling da Cuba ki Yusnelis Guzman Lopez bu singthani ngai oina manga sinoda maithi pa piduna final changkre. Mahana Olympic Games ta final changbangamba lebak asigi ahan ba nupi wrestler oire. Mahana final changkiba asina Olympic Games asigi Bharat ki apunba takpan gi masingda ama hakotlagani. Final da Bines Phogat na United States ki Sarah N. Hilder Brand ka ngasi numidang pung mapal makai taba matamda lamba tongnaragani. Games asida ngasi Bharat ki Atiti Asok amasung Dikshat Dagar anina gold service kusarena haijam Jyoti Yarajina nupi gi meter samagi hadarda saruk yagani. Aroibada maroiba pau amo. Mukhyamantri Nongthoma Biren hairi raija sida athuba matamda tangdulai taba hanjilakani haibagi thajaba lei. Jiribam da chu lanjena namba miyosing masa masagi yumda changduna leiba hore. Manipur Vidhan Sabha mifamda ngasi tongan ba demands for grant taret khanagani. Manipur yauna lebak asigi mafam kyada National Handloom Day numit palan tauri amasung lomi singda short term loan yauna lau singuga mari leinaba thabak singidamak lupa lakh ahum phawbagi loan pinaba RBI na bank singda khangan kre pauloi jare.